Manipur Lenga Cadet College Sama Oiriba Kumbi College Cha Hokiba Chahi English Ngani Kun Manga Assistant Professor Kuntaruk Naro Dahuran Lalana Hapchi Lambagi Matangda All Manipur Students Union AMSU na leipak meeyamda sabak phakchakhre Masigi Tungda College Asigi Masana Masabu GB member ge mi oini Haizaba Amana Mahirigi Loop Asigi Wafambu Aralba Oina Media da Fongdok Lakraba Tungda College Asigi Governing Body ki Chairman Moirangthem Mangira Mahiroi Loop Asigi Wafam Adu Achumbani Haina Fongdo Rakhibabu AMSU Taramna Okre Haina Ngasi Loop Asina Thadorakpa Cherolamada Hairi Loop Asigi Secretary General Salam Chankhon Bana Kujek Piduna Thadorakpa Cherolada College Asida Chathariba Corruption and Nepotism ki taong ase GB ki Chairman Afong Dog Pirakkiba Wafam Singh Asina Yamna Mayek Sting na Taklay Tungi Yumbirel Orakadoriba Horagliba Mahiroi Singbo Lawsing Mangal Pibi Gadoriba Oza Singbo qualified Oide Khandana Aranba Maongda Naro da Huran Lanada Hapchin Kiba Habase Yamna Topam Toktaba Afattaba Afabam Mahiroi Kanglol Ama Purakna Bahona Bada Tumang Ona Bata Ong Amane Hariba Watok Ase Haujikti Leipak Watok Oiraklabanina College Asige GB Chairman Amadi GB gi member Oina Yaubiriba MU gi nominee Ane Amasung Education Director UG nominee Ama Amasung Authority Ama Oina Leiriba MU gi College Development Council and Directorate of Education UNASU College Asida Mi Oi Kuzo Kharana Chathariba Aranba Singasi Yengduna Leitokpagi Matam Natre Paikat Fam Tokpa Thabak Action Sing Atubada Paikat Piduna Aralba Se Atubada Chumtokna Bathabak Lokat Pinanaba AMSU na Amuk Kahana Appeal Tauzare Loinana Aranba Pambai Season Aduna College Asida Oza Oinaba Hotna Biruba Mi Oi Singnasu Adom Adomna Tiziluriba Aranba Tangziluriba Aranba Confirm Sing Ado Handok Piduna Achumba Lambida College Asige Pidam Ningai Oiraba Oza Amamam Oinaba Honabiu Haina Cheroladuna Hairi